Ngara numidang wairam phongkhiba pandam pauche digi maruoiba pau khara khangachuraga miyamda khudo tamjige Kangpokpida ahemba security force thajingkhrai Kotogi shutdown broadcast na gari kaya pandana leire Uyokching leiriba BSF amadi CRPF sindoklaba yana leire Larmi gi fijol sepa Kuki khulai fiber sing yauna maching yamlava Kuki nupa nupi singna ngarang numidang Kangpokpi district ki SP office ta ama ata thon khraba matung ngasi Imphal dagi ahemba security forcing thajinduna makha tawa pamdaba thoktok thoktanaba akanba mawngda ngak senduna leikhre haide adum oinama Kuki singna central force ki mayokta changchilakleba hingsa yawba khongjangna maram oiraga haujiksu district asida mahausa gi fimda hanjimba ngamdada leiri haide amaromda Committee on Tribal Unity kutuna kaukiba tote satan amade matang kaktaba economy broadcast na maram oiraga Kangpokpi Kaithelmanbi Supermaina Kamkhi Phai Kanglatombi amasung Morbong yauna district asigi maru oiba mafamsingda Kuki nupichingna lambi thingduna protest tawkhibadagi Senapati da Imphal da lakadaba gari kaya panduna leire haide pawachin hai panduna leiriba gari sing adugi manungda Imphal tamna nomagi sangdaba yadraba polamsing purakadaba truck samagi mathakta yauri loinina passenger gari kaya su Senapati da panduna leire haide ningsingba yavade Kangpokpi district ki saibolda deploy tawduna leiriba CAPF maru oina BSF amasung CRP sing lautho haiba demand tawtuna kotuna January 2 dagi hauraga pung 12 gi tote shutdown lauthokhibane masigi makha tarakpo oina ngarang numidang Kangpokpi ki SP office ta petrol bomb nung amasung projectile sing sizinaduna landapada district asigi SP Manus Prabhakar sokpagi mathakta police ki gari kaya ama ata thokibane irang laksinaba maching yamlaba security force singi action da Kuki miyoi 15 rom su aso apanangkibane social media da viral oirakhiba irang asigi video clip singni haiba video singda larmi ki video sepa amade sophisticated weapon paiba Kuki pro ki miyoi sing yawba uke adum oinamak ngarang irang asiga mari lenyana Manipur police na Exa thakalakpa post amada khulai paiba amadi larmi gi fijol sepa Kuki phuru ki miyoi sing yawbagi wafam palakhide nakal amaromda Imphal East ki Uyokching da leiriba central forcing laukthoknaba demand tawraduna Churachandpur district ki toibungda Kuki singna khongjang changsingkhrai khongjang adu ITLF amasung Kuki women's organization for human rights na sinduna toibungda chathakibane khongjang aduda saruk yaraduna Kuki Women's Organization for Human Rights ki President Nganglei Kimna haikibada Uyokching da Central Force singna Kuki nupi singna chathakiba thawong yaningde thawdo aduda Kuki nupi nifugi mathakta aso apan yawtuna laikanare Kuki singna masagi ngamkhai ngaksabada Central Force singna action chatharakpa condemn tawi haike khongjang aduda Kuki MP Manipur Kuki Jo Council na singba Kuki Furu ki tongan balopsingge luchingba singsu saruk yake Uyokching da Central Force sing sathakiba action aduga mari lenyana National Commission for Human Rights da memorandum ama Churachandpur district ki khuthangda pisingki amaromda Uyokching de ki Kuki metan sing takhoklaba matung hauzik mafam aduda leiriba BSF amade CRPF ki kanggu adu atopa force na sindoklaba yana leire haire pawasin hai Uyokching da Kuki metan sing ki bunker sing loksinduna leiriba CRPF amasung BSF ki mahuta Kangpokpi district ki cyber police amade district asida leiriba atai central force singna mahut sinabagi damak ngarangdagi hauna thanapokpi ki Uyokchingga nakna leiriba cyber Kuki village da station tawduna leikhre haide nakal amaromda Kuki singna kaukiba economy broadcast amade tote shutdown amaram oiraga panduna leiriba pochai puba gari singi miyoi singda all Manipur road transport drivers and motor workers union na Cheng hawai yauna asa athagi polam sing yanthokhrei Sengmai gi area da panduna leiriba truck sing da ngarangdagi hauna union asigi maikeidigi Cheng hawai yauna asa athagi polam sing asi yanthokpagi thabak chatharakibane hiram asiga mai lenyana union asigi general secretary Maimom Anil Maiteina hai matam kuina panduna leisilaklabadi truck sing na yauriba allu telau nga amadi yerum yauna atai polam sing patpa pumba yaurakane Masigi mathakta ningthamthagi ayingba matam oibana driver sing awaba kaya mayoknaba haure driver sing gi chimphamda leiriba sing lamdam asida leiriba sing amasung tamgi miyoi sing gi damak thawai khubak ta haptuna hotnariba thodang asi khangminaba changi
Highwaysingda thengkhang kayada nongmai kapchinba yauna tattana akhi akhang pibana driversingbu chauna khudongchadaba mayoknahanbaga loinana driversing ashisu miyoibani haibasi mipum khudingna khangba changi haikhe. Manipur Drivers Association (MDA) nasu economy amadi shutdown maram oiduna sengmaida panduna leiriba truck driversingda acha athaki polamsing mateng pangkhre. Mateng pangba aduga mari lenina MDA ki Assistant Secretary Khondongbam Sarachandran hai panduna leiriba gari singi miyoisingna kharada oirabasu mateng pangnaba haiduna polamsing achi yenthokpane. Kotuna kauriba economy bracket asina miyamgi damak nongmada changdaba yadraba polamsing puriba driversingda apanba piba yaningdei. Kanglup amagi apamba amagi damak Manipurda khundaminariba furuk khudimakta awaba chaiting pibagi thok makhata na tawpigano hainasu mahangna appeal tawki. Makhata rakpa pawda economy bracket handoktrabadi Kuki singi mayokta counter bracket chatharagane LKBBF Kampo PSP ga kutuga yanaba leirabasu Uyokching dagi Central Force lauthokpa yaroi. Kampo Pida Kuki singna bracket tawriba si karigumba handoktrabade Imphal Urhul lambida Kuki singa mayokta counter bracket tawnaba sem sare haina lamlai kendra Balance Volunteer Force LKBBF ki Commander in Charge Yungkhaibam Bosona phongdorakhrei. Thanapokpi gi mafam amada pamisinga unava amada Yungkhaibam Bosona hai Kuki terroristna Saibol hana maming thonjilakliba se mafam asi mamangaidagi sunglei lelaktaba lamgi mamingne. Record ki matung ina hariba mafam asi Khamela Gwatabi Reserve Forest ki manungjanna Lising Masama Panifugu Tarukta Tangkolgi Khul ama yauna punna khul taret khakta leiramba mafamni. Indian Forest Act ki kanglok wangbada Kuki singna hariba mafam asida Saibol haina ming thonjilaga khundasi liba si paliba lenga asina khanghaudabra. Hariba mafam asidagi ngasi phawba Kuki terroristing na maite khulsingda lepa leitina nongmai amasung bongkapsinduna landarakpa leptabadagi maite khunjasing lanjenaduna leire. Adubu thenglabasu thengne lengaki maikadigi achoba thodang loduna hariba mafam amasung masigi akoibada Central Forcing thambadagi Kuki khulai fibersingna maite khulsingda nongmai kapa lepa asida LKBBF ki maikadigi thagapa phongdoe. Matau asomna Central Forcing na neutral oina thabak toraktuna nongmanini asida maikai asomda leiriba maitei khunjasing sor hondokpa ngamle khalingai cherak asida Kangpokpigi SP na Committee on Tribal Unity Kotuga yanaduna hariba mafam asidagi Central Forcing lauthoknaba karigi hotnaribano. SP gi wafam asi Yangangpokpi Chuna Sabi Chantikhombal Thanapokpi amadi Saboko Khonogi miyam amadi LKBBF na condemn tawi. Makha tarapa pawda Imphal Dimapur lambida khudakta blockade tawtanaba Kotuda warning tawkhrei. Imphal Dimapur lambida Kotuda khudakta economy blockade chathabagi thong tawtanaba Foothills Naga Joint Action Committee amasung Naga People's Organization MPO gi maikadagi akanba mongda warning tawrakli. Loinina Kangpokpi area da chathakiba total shutdown gi khongjang asina Naga singi mahoksagi punsida akaiba piroidabani. Karigumba akaiba pirakpa tarapati chap chaba thabak paikhatkani haide. Foothill Naga Joint Action Committee ki maikadigi Hana Senapati District ki manung chalamba Kangpokpi area amasung Gampi Phai lup kharana ngahak leitana ban amasung blockade na singba National Highway 2 da miyang thamlaga chathariba sina Naga singda makhal amateki ai apan piba yaroi. Karigumba Naga singda apan mapiraklabadi madugi sanaba khongthang lokhalagani haide.